पाउसे युमफम मरोब पाउ खरा अपडेट तौजरे चाइल्ड केयर होम नुपी मचा अमा सिरे पोक्सो केस विक्टिम ओइबी चाइल्ड केयर होम लेबी नुपी मचा अमा सिरे पुलिस की फंग पाउद घरी चाइल्ड केयर होम लेबी मसा के सही 13 रोम गायरी नुपी मचा अमा ngarang nubidan kung mapan rom taba matamda mapuk nai harakpadagi rims hospital pukhatuna laikan naba ngamdana laikidre bi nupi masa adu Imphal West District Police Station na kon mafam amadagi ni mahak mamang chahida thokipa pokso case amage victim ne matamdudagi hona mahak child care home asida lairakibani haire mahak laikidaba thodok asigi mari lainana Lampen Police Station na UD case amala khotpaga loidana mahaki asiba haksang adu rims ki mokda postmortem tawraba matung aroiba mathau mangam gi damakta imung manung gi miyosingda sinnakhre haire Manipur COVID-19 के पॉजिटिव केस 1993 यौख्रे हौखिबा पुंग कुनमरी असि मनुंग दमियोय मंगा COVID-19 पॉजिटिव ओइरकपदगी स्टेट असि हौजुक फावबा पॉजिटिव केस असि 1993 सुरे मसिगे मनुंग दमियोय सट्रेट मरफुट रहम द रिकवर तौखिबदगी एक्टिव केस असि सट्रुक निफुम दो इलैरे रिकवरी रेट असि सादा याखै मंगा दशमिक कुनतरुक यौरे हाइन हेल्थ डिपार्टमेंट की स्पोक पर्सन डॉक्टर के आई शशि कुमार मंगाना थदुरक पसिरोल अमना हाइरे Cherols na makata na hairibana nauna positive oirabasing adu Senapati district tagi makoising adu COVID care facility Senapati da thamkhre loina na mathau taba measure sing local le haukiba pung kunmari gi manung da COVID-19 ki positive oiramba mioi kungani thoi RT PCR test ta negative phangbadagi discharge tawkhre basing adu di maitram da leiba COVID care center dagi taraga mari Senapati dagi ani kamjong dagi ama Rims hospital care facility dagi ama aduga Jenems dagi mari ne Amaromda Minister na rapid antigen test kit launch tawkhiba ka loina jiribamda kit chahum thajin khre loina ngasi dagi test tawba haukhre ICMR dagi test asigi damak kit lesing taramanga tharakhre darkar gi matung ina district atai da su kit sing asi thagani haire atoba pau amadana Congress ki MLA ani interim bill pikre Nauria pakhang lakpa assembly constituency ki ex MLA Subhash Chandrana Pachoi police ta thangala khibo wakat amaga mari leinana Congress MLA ani ke Megasandra amasung TS Lokesor amadi ISBS Construction Material Private Limited ke Managing Director IS Bikramjit Imphal ke session judge na maraki oiba anticipatory bill pikre ex MLA Subhash Chandra police ta thangala khibo wakat aduda mahakpot nam hatuna Congress ki kemda thamjin khibani amade ki helaga namduna MLA oibadagi resign to honkibani aina Congress ki MLA ani amadi ISBS ke managing director da maral sirakhibani jun tara tarita ki kulhum doi fowa Congress ki kemda leiringai da miui ahum sina mahakpo yamna kanna ki hanbada natana phuki haina sumaral sikhi Witnesser sing gi council na court Nauria pakhang lakpa assembly constituency ki Subhash Chandra masagi apamba matung ina BJP amadi MLA oibadagi resign tawjaraga Congress ki kemda changlakhibani amadi BJP amasu MLA oibadagi resign tawbaga Congress ki MLA ani amadi ISBS ki managing director ga hiram amadada mari leina de haina phongdokhe ex MLA na sirakliba maran sing adu semjin sajin bani haina palladuna miyoi ahumbo anticipatory bail pibinaba council na wakat ke Court na pasoi police ki office tagi akupa report phanglaba matungda anticipatory bail pibibagi wafum khanagani haibagi mat pikhibaga loinana lakliba July 13 phawba maraki oiba interim bail pikhe interim bail pikhibaga loinana karigumba police na phaba tarabadi lupa lakh amamgi PR bond ta thadok naba wafam su court na thangke case asigi matang na sathriba thigatbagi thabak singda cooperation pinana wafam su thamke Lakliba July 13 makata na hearing sathanaba ko na matam lepkhiba ka loidana lepkhiba matam asida natragana madugi mamangda report ama pikhalakna ba Pachoi police ki office da khan ke atopa yamna nuaitaba pau amadana New Zealand da India da gi halakba COVID-19 positive oiba miyoi nanthok tuna kaithel ka khre New Zealand da dak India da gi halakba amasum jum sakai sanubita COVID-19 test tawba da positive oikiba sahi kunthra gani thoi suraba miyoi ama Auckland da leiba isolation facility amadagi nanthok tuna supermarket amada satpagi maral siragani haina media report sina phongdokre yub sagai chanabita New Zealand gi COVID-19 na ba khwai tagi noba mini haina lauthokiba mi adu laipa kupon numit nungthil pung taru kamina yankai rum ta bada isolation facility amada gi sambal khapa mafam ama phawraga chen ki haina New Zealand herald na phongdokhe ma coronavirus yauri haiba aseng bakhanglaba matung yum sagai chanabita quarantine facility amada thakre adu moinamak mioi adu coronavirus na narabasu layong uttaba mioi amani amasung kanagum amataga sokna samnakhiba mande
Masak takthoktaba miyo edu July 3 New Delhi dagi lakhibani haina report aduna makha takhi. Health Minister Chris Hipkins na miyo adugi thong adu masagi oijaba thibani haina saiki amasong mahak chairak phangani haiki haina report aduna haiki. Aduba mahakna thawduk adu government na paikat pathabak singge asoibani haikide lale haijagadaba miyo lerabadi madu lo thugai kiba miyo adura haibadu yengchingani haina mahakna haiki. अरोइबद कंटेंट सिंग अजिगी मरोइब पाउ खरा अजिब पाउ दमजरिबा मणिपुर लोके न्यूज यूट्यूब चैनल अबदि फेसबुक पेज असिदगी यंगबिरिब पुनमक थागतचरी लोइनना चैनल असिना दोमदा कानारबदे सब्सक्राइब लाइक एंड शेयर तोबा काउबी गुनो पुनमक पो अमुक हन्ना थागतचरी।